Kurumjare, ISTV Pauming Tabirba Singutaram Nokchare, Osibaru Pau. Jinjak Lem Namangalabadi in solution and Yankeda, Malem Gioina, Jinjak Pangdabaga Joba, Samasya, Mayok Nagani Haina, Environment Ki Joint Director, Wainavasandrana Fondu Craig. Amadi, Taruk Suba All India Police Badminton Championship 2013, Nasidagi Ho Craig. Housing Pung Pau. Malem Gioina, Aquibagi Pibam, Soxilagliba, Siga, Jinjak Lemna, Manganbaga, Atoba Mari Lane. Infal Manung Danumit Kudingi, Chanaba, Polam Metric Ton Marfudagi, Chama Fawa, Numit Kudingi Lem the Mangale. Malem Gioina Su Chahida Billion, Amadasmik Ahum Mangale. Pivamasida Sumak Lerabade in solution and Yankeda, Malem Gioina, Jinjak Pangdabaga Joba, Samasya, Technaragani Haina, Nasi ISTV News Ka, Akanana Unaba Amada. Directorate of Environment Ki Joint Director Dr. Wainavasandrana Fongdora Craig. Magna Hakibada, Pivamasida Kange Hairabadi, Anoba Green Revolution Ama, Chathabatavani Fongduke. Masigi Mangaliba Sangsi, Sub Saharan Africa Gi Mogi Sahimada Putopa Mogi, entire production to Manayana, Akwigi, even Gi Farm Piba, Quigi Mogi reporter Masile. 1 in every 7 people in the world, Akwikanosi. Sava Fangana, hungry when a Salamaga, we no Haiti, 2 square meals if Fangana, Canada, I pray. Tumena, I go to bed, I saw Fangana, Canoto, and even get report. Aduga, Angang Lising Kuna, Sahimagi Makada, Labangang Lising Kun Canosi, I estimated about we can only, round about approximately 20,000 canoes. Children under the age of 5 and a half. Masi Muntigi, Quigi, Savasi Pangdana, Mui, Shi. Landamasigi Ipai Pusing, Uwa, Marankaina Taduna, Nature God, Naxina Lame, Asigumba ecosystem Kaitarak Padagi, Haukiba Chahikara Asida, Manipurda Kahena, Saba Amadi, Natural Calamity Kaya Toke, Masidagi Kalona Ba Amasung Tinghona Ba Miam Natabak, Packet Minerasi Haiba Apple Sutor Clay, State Ki Oina Hayang Pangtukadoriba, Wall Environment Day Gimangwinana, Nabachandrana Pharmacy from Dura Kibane, Zaya Sigi Oina, United Nations Environment Program Makada, Ting Itself Haiba Timda Pangtukadoriba Toram Asina, Lakpada, Miamna, Uwa, Marankaina Tabiduna, Amadi, Jinjak Ariambada, Mangan Bidanaba, Saruk Yabu Haiba Apple Su Torke. Wetlands in Quisim Darkatai, Idihana, I degrade about wetlands in Mangalaba, I pay fresh water source weba, I pay Canosim December Darkatai, Adegi Adu the Natana, Pegi Hana, I pay Yum the Apagi Pazana homestead gardens into the Mamang Anjing Uyang Tarami, Hosiki, Rosikan, you can also in the Amok Tanadre, and the Masu Magasi, Kara, Uwa, Simarankaina, and Oton Badarkatai, and the biodiversity conservation reports, and the Angang and over and authorizing that way, birthday celebrate over Potpama over the Pambi Maminga, Pambi Maghet, Tabiba, Angang, Kier Lohole, Pazana, Angang, Saikun, Suzerakomatam or Man, Saitara Suzerakomatam, Pambi to Sud, minus our Kanda, and Maitona, Saikun Surukotam, the Pambi Kun Suraniman, and Maitona, I did Matang Koisi awareness, Lainarega, Masagi, Matotam Namagi Pose. Some talking about Honaminasi headache. Ngamkai damak thawai na ponta pikraba athoba athobi tara Nepal gi ningsing thoram pangthoga doriba sigi mangoina na ngasi athoba athobi singi yata fam ke grupata all Manipuri so drivers and pullers welfare association na sinduna lamtu sengbagi thoram ama pangthokre ngasi gi lamtu sengbagi thoram asida association asigi member kaya na sarugya ke association ki president TS Basantana ngamkai gi damak thawai na ponta pikraba athoba athobi kaya gi yata fam ase ningthina thamna ba amadi June tara Nepal gi thoram mapung na pangthok na ba lamtu sengbagi thoram ase pangthok pani phongdoke hairiba thoram asidasu manipur da lairiba praja section khudimakna jati bijati naidana hairiba adugumlaba tang tara ni pangi thoram asidasu saruk yabiu haibo asi association ki maikai deki kana hajer June tara Nepal observation committee ki convener Joy Chandrana ngamkai gi damak thawai katkhaba athoba singi yata phamasida rickshaw drivers and pullers welfare association na lamtu sengbagi damak thagat pa phongdorakle athoba singi ningsing numit asida praja miyam na saruk yabina basu appeal torakle lamdam asida lebiriba aikoi tongan bo jati singna lakadoriba 18 June observation ase aikoi punna haikat tawmuna se haiba wafun ase observation committee ki side ki chunje
Punsida mai pakna bahona bada singna badarkar oi haina langthabal kendra gi MLA Karam Siamna phongdukre wafama singasi handakta Council of Higher Secondary Education Manipur na loba class 12 ki exam da science da cha da marfudani thoi phangbata natana A grade lakraba langthabal kendra gi manung channa leiba kawa huidrom lekai dagi huidrom loken amasung nalini gi machanupa huidrom Clinton da pungning thogat pagi oina lupa lising yangkai MLA na kusinabagi thoramda phongdokhibani Clinton Kanchipurda leiba IPS ki mahiroini loinana tungi punsida IAS ama oinanaba honagani phongdorakhe MLA ke Siamna phongdokhibada Clinton bu ngasigi thak asi yaunanaba honabada ma ki mapa lokena khang haiduna yolaba matung aphangba senfam maduna masabu semnaba honarakhibani kendra sigi manungda sigumba afaba mahiroi asi manganba yade haibagi wakhalolda senfam asi pibani phongdokpaga loinana punsida mai pakpa mi ama oige hairabadi singnaba ama changi loinana Clinton na ningjariba manglan adu mai pakpa oirasanu haikhe soidna mai paklo kan hono William gi makhada hona bada noi bana hona bada ngamdaba leite haibadu nangna sana saki oirabali santi leitaba sumra tangdu leitada ba jaga amada academic atmosphere ma satri lai lai su tambagi atmosphere ma sagat parnatana tai mayam ma yakshan bagi masimadi tawbida bana phayana ai kolonda leijai adugi mota lai lai su sei manga tarasna pung phana tammaga masai yamna after administrator, good administrator, or not a great ruler, the Oira Aga, the Paxida, owned by whom Adom the Hellfighter, Honjani. Iting Haikol Makalekai dagi hospital da Anaba layang na bapurakpa case pakasing Bisnupur Police Commando gi Kangbu Amana Lambida Kamlaga Tamtiba Mong da Purakpa Thong Adubu Manipur Pradesh Trinamool Congress Committee na condemn Torokli Marilay Naba personal sing kudakta action lokat naba Davi Sutorokli Nakalamaram da Manipur da inner line permit system chana hananaba State Assembly da Warip Lokraga ngasi fawa chana hanbangam da Bahibasi Paliba Sarkar Sigi Ason Bani Haina Sumaral Sirakli Hiram Sigamari Lainana Civil Society Organization Singna Changshilakpa Democratic Oiba Kongjang Singda Party Sina Saruk Yabaga Luinana Mapung Pana Sawat Kani Hade Gerald Sina Makatana House the Lokipa Warip Amabu Chana Halu Haina Kongjang Changsiliba Civil Society Organization Singbu Pagani Pungani Aina Yadavani Haiba Sarkargi Fireb Achumba Kongtang Nate Ikai Ningaini Masana Lokipa Warip Masana Ngakpangam Daba Sarkar Prajagi Nate Pam Tadok Hobana Hena Faganisu Hade Lomi Singbo Awang Matak da Tamlabata da Samasa Sakat Papurapangangani Haina Lok Sabagi MP Dr. Timainena Fungdukre Wafama Sing as District Agriculture Officer Imphal West Amadi Nongsub Imphal Lomi Sinmi Sakot Thorang Lupna Sinduna Kamong Mesna Mamang Lekai Community Hall the Pangtokibat Nomagi Oiba Lomi Singi Training Program Amadi Karibki Oiba Low Ubada Changba Kuchuklai Amadi Marumarang Yentopagi Thoram da Fungdukibani Thoramadu da Kothozam Kendragi MLA K Sarat Imphal West Ki Adaksa CS Bizenti Debi Kamong Gram Panchayat Ke Pradhan CS Inaubi Devi Amadi Atay Masak Naiba Miyokyasu Sarukya Ke Tharongi Saruka Mo Oina Tongan Ba Lomi Singda Department Ki Maikaidagi Kusukulai Amadi Marumarang Singyen Thoke Tharamadu da Wangang Kiba Singna Manipur gi Lau Bayaba Mafam Kaya Mangsilakliba Asi Kanana Ba Honabada Sarkar gi Achoba Thaudang Lei Lomi Singna Su Kanna Honaduna Amadi Anoba Technology Kaya Sizinaduna Chathok Marang Kaina Puthokna Ba Honaji Phongdokna Ke President Oikiba MLA Saratna Imphal West ki Low Uba Mafam Kaya Tongan Ba Karbar ga Mari Lainaba Thabak Thoram Kaya Paikalagliba Asi Thingnana Ba Amadi Karbar Tauriba Singna Su Tungi Yengbina Ba Apil Tauke Chief Guest Oikiba MPT Mainana Imphal West ki Oina Tongan Ba Committee Ama Semduna Ithai Lokhong gi Oiba Thabak Thoram Sing Paikatuna Ising Marang Kaina Phanganana Ba Honagani Haibaga Loinana Malem gi Oina Lakleba Longmi Singbu Awang wa Thakta Thamliba Asi Manipur gi Oina Su Pangtoktuna Chatnaragadi Sama Asida Sakatpa Purakpa Ngamgani Haibagi Thazaba Lay Fongdokhe Thabak tawil balong si Bisnausing puno nagi apunba puno hona bilang sangi masih wakal wakal sagat minarakanda apa ba nungaiba sakat ba asai pendiri ba mentang tang sindak bantang ba se oisi iswar pino oisi Hauzik Maroi Pau Amuk Jinjak Lem na Mangalabadi ing solution ni Yankhaida Malengi Oina Jinjak Pangdabagi Achoba Samasya Mayoknagani Haina Environment ki Joint Director Waina Bazandrana Fongdokre Amadi Taruk Suba All India Police Badminton Championship 2013 ngasidagi hokre ISTV Pau Miang Tabirba Singbu Amukahana Kurumjari